Law and Order ningthina ngaknaba Governor R.K. Balana share lawduna awangba thaki mifam pangthokre. Manipur da mahausa gi punsida hanjilaknaba honabada Law and Order ningthina ngaktuna afaba lengaklon ama lehanabagi matangda Governor Ajoy Kumar Balana share lawduna ngarang makok thongba official sing sarugyaduna awangba thaki security mifam ama pangthokre. Imphal gi Rajbaban da Governor Ajoy Kumar Balana share lawduna pangthokiba awangba thaki mifam aduda Chief Secretary P.K. Singh, Security Advisor Kuldeep Singh, DGP Rajib Singh, Commissioner Home and Ashok Kumar, 3 Corps की GOC Lieutenant General Abhijit S. Pentharkar, 57 Mountain Division की GOC Major General S.S. Kartikia, IGAR South की Major General Rab Rup Singh, Manipur Police की DGP Singh, CRPF की IG Rajendra Narayan Das अमसुंग BSF की IG S.K. Mishra सरुग्या खे. Union Home Minister Amit Shah ने सियार लौदुना थासे की अमदा दिल्ली दा मणिपुर की गवर्नर अजय कुमार बाला यावना मणिपुर की इशू की मतंगदा अवांगबा थाकी मिफम अमा पांगथोखरबा मतुंग ngarang Rajbaban da Governor सियार लौदुना पांगथोकिबा मिफम अदुना सही अनिरोम तंगदु लेतादबा फिबम अमदा लाक्लबा स्टेट असि महौसागी पुनसिदा हांजलंगनबा अमदे लैरिबा security issue सिंगी मतंगदा कुपना खनकी हाइरि अवांगबा थाकी security review मिफम अदुदा लैरिबा security की मतंगदा खनादुना मणिपुर दा हौजिक चथरिबा security operation सिंगी फिबम कुपना यंगसिनखि अमदे करी तौगदगे अमदे करी न तौरोइदगे अमदे करम थबक लोखलगा security की फिबम फगतकदगे हाइबगी मतंगदा कुपना खनकी लोइनना security force deployment तौबगी मतंग security की strategy सिंग हेन मपुंग फाहनबा लोइनना monitoring अमसुंग response की मतंगदा technology integration तौबगी मतंग सु खनकी हाइदि regional threat की मतंगदा मिफम अदुना मपान की साफुना मरम ओरगा state असि की तंगदु लेतादब फिबम अम लेहलिबा से करम तौना मायक नगनि हाइबगा लोइनना security की फिबम दा risk ओइबा area सिंग खंगदोक्तुना थबक लोखनबा security operation दा तोंगान तोंगानबा agency सिंग खुसमदना पांगथोकनबा अमदे inter agency communication अमसुंग collaboration की थबक सिन फगदहनबा अहेनमियंग थमदुना खनकी हाइदि अमदि लैरिबा crisis असि handle तौनबा हाना लेरंबा security की mechanism सेमदोकनबा सु खनकी हाइदि मार्च 9 दगी मियामगा लोइनना संगबा यानद्रिबा सिंगी मफम सिंगदा शांति की खोंजेल पुबा खोंगचत चलगनि हाइना फोक्सना फोंदोखरे मियामगा लोइनना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्सना मार्च 9 दगी संगबा यानद्रिबा बफर जोन हाइना लैरिबा सिंगी मफम सिंगदा शांति की पाउजेल पुबा खोंगचत चलगनि हाइना फोक्सना फोंदोखरे फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्सना पुन्ना चटमिनबा लुप कुनगी थौमी यावना सिंगमैरोंग वार सेमिट्री मनाक्ता लेबा लुप असिगी मयाइ लोइसंगदा पांगथोकपा पाव के मिफम अमदा फोक्स की प्रेसिडेंट टी.एच. मनिहार हाई चलिबा था असिगी सेशन अमदा यूनियन होम मिनिस्टर अमित शाह ने सियार लौदुना दिल्ली दा पांगथोकिबा मिफम अमदा मार्च 9 दगी मणिपुर मियाम स्टेट असिगी लंबी सिंगदा फ्री मूवमेंट जहालगने अयत अपन पिरकपा खुदिमक सैराक पीगने हाइना खंगन खरबा मतुंग शांति की पाउजिल पुबा खोंगसत अमा मार्च 9 दगी हौदुना बफर जोन ओइना लैरिबा तोंगान तोंगान बा सिंगी डिस्ट्रिक्ट सिंगदा सतनबा सेम सारे मसिदा लेबा मियामना सु सरुक याबियो हाइना अपील तौखे महाना मखा ताना हाई यूनियन होम मिनिस्टर ना मयाइ तंगबा लौदुना दिल्ली दा फमखेबा मिफम अमदा लौकेबा वारेक मरिगी मनुंगदा मार्च 9 दगी मणिपुर की लंबी सिंगदा मियाम अपन बेयाउदना सथोक ससेन याहलगने हाइखेबा दुगा मरि लेनाना फोक्स की मेंबर अमदि लुप असिगा चटमिनाबा लुप कुनगा पुन्ना खना नैनराबा मतुंग मणिपुर दा लैरिबा तोंगान तोंगान बा डिस्ट्रिक्ट सिंग बफर जोन नि हाइना थमलिबा लंबी खोल सिंगी मफम सिंगदा अहानबा खोंथांग ओइना शांति की पाउजल पुबा खोंगसत अमा चलिबा था असिगी निफान दगी इम्फाल दगी खोंगसानदुना मणिपुर मियाम गा लोइनना सतनबा सेम सारे खोंगसत असि शांति की पाउजल पुबा खोंगसत अमा खंगनतना इंडिया लेंगाकना थमलगलिबा वाफम असि कदाय फावबा थबक ओइना ओथोकपगे इंडिया लेंगाकना कयाम यामना पुक्सेल सेंगना थबक तौबगे हाइबा खंगनबगी दमक चतकदौरिबा खोंगसत अमने खोंगसत असिगी पंथुंबम ओइकदौरिबा मफम अदुदा लैरंबा तोंगान तोंगानबा कम्युनिटी गा पुन्ना तंगतु लेताबा नुंगसी चानना लैरंबा अदुगुंबा मणिपुर अमा ओइरकनबा लाइसोन तिनसोन पुन्ना तौमिनगने लोइनना मणिपुर दा लैरबा येलौमिनसिंगना खोंगसत असिबु इसा इसागी थौदांग अमने इमा लेबाकी दमक्तनि हाइबा वाखलोंदा सरुग याबिदुना खोंगसत असिबु मपुंग फाहनबियो हाइनासु मियामदा अपील तौखे मार्च 9 दगी मियामगा लोइनना संगबा यानद्रिबा सिंगी मफम सिंगदा शांति की पाउजेल पुबा खोंगसत चटलगनि हाइना फोक्सना फोंदोखरबा मतों कुकी अलायंस फॉर नाम्पी अवेकनिंग मूवमेंट का नामना फेडरेशन ऑफ सिविल सोसाइटी ऑर्गेनाइजेशन फोक्स दा वार्निंग तौरखरे लोइनना कुकी की टेरिटोरी दा चंगलकपा यारोय फोक्सना चटकनि तौरिबा खोंगसत असे हंदोकदबनि नत्रबदे पामदबा थौदोक कया थोकपा याय अमदि मसिदा नेगोशिएशन लैरोय अमसुंग सेकंड वार्निंग तौरय हाइदि कोकोमी की वाफम एंटी ट्राइबल एजेंडा ने हाइना कोतुना फोंदोरखरे था असिगी अहुमदा फाइजांगदा लेबा मार्टियर सेमेट्री दा पांगथोकिबा कुनगनिथोय सुबा रिमेम्बरेंस डे की थौरमदा लौकिबा पब्लिक रिजोल्यूशन अदुबु यानिंगदे हाइरिबसि कुकीजो मियाम की हक अमसुंग डिग्निटी दा अकाइबा पीबने पब्लिक रिजोल्यूशन असिगा मरि लेनाना कोकोमिना थोकिबा चेरोल अदु कुकीजो ट्राइबल कम्युनिटी बु नमथादुन थमनबा इग्नो फेसेस नैरेटिव
initiative amani haina Committee on Tribal Unity Cotu Sadar Hesam phongdorakre Cotu gi serol amada cocomi gumba lup ase yeng thinanaba systematic campaign sathabada mangjil thareba khulai paiba lup singa punna thabak tawduna 2023 gi May 3 dagi Kuki jo community gi mayokta laibani Kuki ase extremist singi political mouthpiece ama oina mathau tawi cocomi na union government na tawriba apel ase maru oina arambai tengol amasung khulai paiba singi demand adugi mami tari makhoi gi wafam adudi tampakta lairiba misam singi asengba sentiment na te adubu militant faction singi interest aduni hairi cocomi bu ikai bu khangdaba double standard thodang laubani haina maral siraduna khulai paiba militia singi mahut siliba lup amana tampakta laiba misam singi mahut sinbani haiga doribano khudam oina tampaki misam singna makhoi gi ideology adu ballot box da yakidrabani cocomi ase Kuki jo miyam gi mathakta lan sathagani haina laukthokhiba lobni Cotu ase 2023 gi May 3 gi matungda Kuki jo miyam gi political gi Athingba pamba amasung hak ngak sena bagi damak lengkhatkibani Cotu na akan wafam thamladuna tampakta lairiba group singna Kuki jo miyam na Republic of India gi constitution gi framework manungda tungi lambi semjana ba taliba maram chaba demand sing bunam thanaba thaurang tawbagi mahutta makhoi gi apambada miyeng thamduna thabak tawduna leibiyo Kuki jo miyam gi oinadi India manungda justice amasung freedom tanbani meitei gi oinadi Indian union dagi tokhai tana ba thabak tawbani muknariba nakalani gi marakta khainariba wafam ase laiba asina khangpham to e haina so Cotu gi maikai digi phongdorakle khoirel na sekpada IDP ama sire miyoi ahom na hospital da laikana khre yamna tangna thokpa laibak thiba thodo ama oina oinam AC gi manungsan ba kaithel manbi police station na konba leimaram waroi sing dagi hojikna Manipur da tholuba irang asida leimaram government high school relief camp ta sangjafam lauriba IDP mari khoirena chikpadagi ama laikana bangamdana laikidre ahumna aruba phibam da laikana ri khoirena chikpadagi laikidra miyoi adudi laisonbam jiten sahini phu apokwa amu kawi aduga laikana ri ba IDP ahum aduna soibam ahongjau sahi hompuga manga apokwa amuba samja sabam biren sahi yangkhaini thoi apokwa maiten amadi maibam subas andar sahi yangkhai mari apokwa mohindro ni haidi Manipur amadi Kashmir gi matang da UN Human Rights Chief ki wafam India na kanaya kidra haidi Manipur amadi Kashmir gi oiriba phibam gi matang da UN High Commissioner for Human Rights Volker Turk na phongdokhiba wafam yumpham yaudi haina India na kanaya ningdaba phongdokre Human Rights Chief Volker Turk na Human Rights Council gi 58 suba session da Manipur amasung Kashmir gi phibam gi matang da aranba wahan thok kaya piduna India bu lana uhana bohonare haina Geneva da leiba India gi permanent UN ambassador Athingba baksina haukiba ningthokaba numita yaningdaba phongdokre UN Human Rights Chief na phongdokhiba wafam adubu kana yaningdaba phongdokladuna Athingba baksina hai India asri malem da khwaidi chawba democracy chatpa tarangba masama uphaba amadi phurup jat kayana khundaduna leminariba leiba amani adubu leiba asida oiriba ground reality karino haiba khangdana UN Chief na pikhiba mahaki comment adu yamna laibak thibani tasengna mahaki wafam adu India da tasengna oiriba phiba masiga mari leinade hairi UN High Commissioner for Human Rights Volker Turk na yangkhai gani pansoba UN Human Rights Council session da Manipur da thokleba hingsa gi thodok amadi sahi anirom mayum makai leitana lanjinaduna wana miyoi lising kaya lairiba sida India government na economy sangpham thoi dialogue peace building amadi human rights ki basis da irang asibu loisinaba amadi lanjinariba sing masagi mayumda ingna sikna hanjinduna lehengadabani amarom da commissioner yauna India na restrictive oiba law sing sijinaduna human rights defender sing amadi journalist sing bo harassment piba amadi phajin punsin bagi thabak sing chathaduna civic space pidre hana su phongdokhibani mahana makha taraduna India gi democracy amadi institution na diversity amadi development bu namsinduna thamle democracy da society gi level khudimaki phida lepham thoi haibaga loinana Volker Turk na Ukraine dagi hauraga Gaza to Bangladesh Afghanistan amasung US ka mari lenaba phibam amadi conflict ki matang da su wafam kya thamke adumapu mahana Pakistan gi matang da de wafam amata phongdokhide UN High Commissioner for Human Rights Volker Turk ki wafam adubo react tawraduna Indian UN ambassador to Geneva Athingba baksina hai asigumba aranba wafam singasina India bu hanjin malem gi mamang da aranba tahana bo honare India bu munna masak khangnaba aikhoi appeal tawri haiba wafam thamladuna aikhoi gi masek manga leiraba diversity amadi openness yamna mayek senge amadi civic space chapchan lei maramasina global app data genuine information yam darkar oi complex issue singda wahantok lana piba laibak thibade India gi issue sing maroina Manipur amasung Kashmir gi matang da India government amikop khuding yengseli haina so Athingba baksina UN Human Rights Chief ki wafam adu bukana yaningda phongdokre kaibulam jaw to paksana lamai chalakre malem gi atai mafam da phangdraba khongol mut khidana balega na akanba section thorang lokhaliba state animal sangai gi amata ngai ra ba hawrok pham amadi mayum oiriba loktak pat ki masai konda leiba kaibulam jaw national park
ꯂꯥꯛꯄꯒ ngarang khanghaudana chalakkiba lamaina amang atakaya thokankhre numidawang pung taruk makhai khara helakpada ibom farm gi mapa pabot chingi manakta leiba tongbram ragugi farm manak pareng kaibul sagram amade thanga khoirongga tainaba sangai singna khwaidagi pamna chaktaba pabot chingi manakta leiba chingmai paibi tu romda khanghaudana haurakpa maina yamna kanna kaibul lamjauda lamai chalakkibane lamai chakko urakpadagi forest department gi staff sing amadi khunja singna khudakta changsinduna mai kanbagi thabak chathakhe nomidangi matam oibana mai kanbagi thabak changsinba amadi muthatpada wana thoke adubo kanna honaduna pung taret makhai khara helakpada mapung phara mai adu muthatpa ngamki haide sangai ki ayamna siramgani natraga siramloi haibagi matangda hujuk phawagi oina official over report amata phangba leitre haide Myanmar da TNL na uran sithi tawbo pdf ani kaptun hatkhre haide jiribam da truck amasung oil pump maina chalakkhre ngarang nongthil pung amaga minute ni purom tarakpada jiribam gi Lakhipur da leba oil pump gi electric panel room khanghaudana mai hauduna chalakpadagi jiribam fire sub station gi sub officer CS Ranjit Kumar na lusingba tim amana matam chana changsinduna ka hena ama ata thokadabadagi kalhore haide adum oinamak thogdo asina maram oiduna pam asi thonglon khre haide amaromda ayuk pung 3 minute 39 tarakpada Imphal jiribam lambi gi laisang pokpi area da lambi sembagi lebak honba Apex company gi haiba truck AS09BC 0855 da lambi gi mathakta tingba electric ki ST line da thenglubadagi mai hauраktuna chakre adum oinamak fire service na matam chana kalhobadagi ka hena ama ata thokidre haide Mother Care Children Hospital and Research Center Sagol Bandalaiba se matam kaktana Athingba thamle haina aina thingkraba lalholop National Revolutionary Front Manipur NRFM gi Central Media Coordinator Salaire na khuyek pidunu thadrokpu cherol amna phongdorakhre cherol duna makha taraduna hai sahi chape adagi khutta khulai paiduna imaliba kidamak lan thengna duna lakniba lop asibo hailiba hospital asina party gi mingsa thiba yaba thabak thorom kya tawre haiba khangbadagi lopki comrade ka wari sanana bagi thaba matamda CID taksinduna phan kiba si taraina laude amade natai chada ong kayada tritorokpa si sabchaba party na tofom thokpa torakane hospital asida thabak tawriba khudimang na lakliba March ki tang 3 phawbugi manungda changjarakadabane aduga Athingba si thamlingai manungda patient singna hariba hospital asida ana layeng tawba changbidanaba NRFM gi maikaidagi khangalakpaga loinana Athingba si gi mayokta lamhenduna hariba hospital asi hanglamba amade patient singna layengba changlamba taragadi maduda thorakpa aphafata khudimaki responsibility masa masana pujagadabane haina so serol asina makhata na phongdorakle popular government leiring da haplamba political posting lokthokadabane haina MPCC na phongdorakre popular government leiring da haplamba advocate general Loktak Development Authority ki chairman yauna tongan political posting popular government leitabana maram oiraga makhata na lefam thokte athubada resign tokom thoi hiram asida mari leinana authority na bieng sangadabane haina Manipur Pradesh Congress Committee MPCC ki legal department ki vice chairman advocate Rabi Khana phongdorakle BT Rota leba Congress babanda ngarang pangtokkiba pawgi mifam amada Rabi Khana makhata na haikibada nongthombam birena February 9 da CM aphamdagi resign tawkhraba matung February 12 dagi president rule lakraba matung da hojik Manipur da popular government ama leitre MLA sing maming khaktagi oina leiribani department khudimakta popular government leiringe da khalamba political posting maroina statutory body amadi government undertaking sing ado masa na political post adu dagi resign tawkham thokpani tawba khara su yawramlaga ni thajai haike mahana makha takibada Temple of Justice ne khanariba Manipur High Court da leiriba advocate general gi post political post amane constitution gi article 165 ki makhada laingak tu gi thauja leiringai matam phawbo oigadabane constitution gi matungina NBD na lusinglamba government adu ge February 9 da resign tawbada leitrabani na advocate general gi team da natana statutory body amadi government undertaking khudimak dissolve tokhom thoi miyam da gyan tahandaba thodok asi thoktana popular government ama leitabagi chapchaba flow amada chathanabagi damak MPCC gi legal team na governor da memorandum pisinkhre president rule leiringai matam asida political alliance amagi thawinsin yaudana corruption leitaba lenga amagi mahau chief secretary na pinaba honabiyo haina makhata na mahana thamkhre